Malem Pumbada World Television Day Pangthok Pagom Manipur Dasu Numit Asi Pangthok Naki Television na mipum khuding makta information communication amasung entertainment pibata natana scientific yaw na hiram kayada kanaba piri maramasina television haibasi miyoiba khunai ga thadok na bayadraba potsa kama oiri haina DM Community College DDU Kaushal Kendra gi director oiriba Dr. L Hemchandra na phongdorakle Dhanamanjuri Community College DDU Kaushal Kendra amasung DM College of Science Dhanamanjuri University ani na punna sinduna pangthokiba World Television Day gi thauramda wafam asi phongdokibane DM College of Science da accessibility haiba team da pangthokiba thauramadu da Hemchandra na makhatana television yengbagi kanaba kaya mahairoi sing yauna mipum khuding maktalai adubu masida edik oirabadi madugi fattaba kaya sulai asigumba kaya asi mipum khuding makna mapungoina mahairoi sing da khanghanaba wakhalon adu da thauram asi pangthokpani haiki Dhanamanjuri Community College ase University Grants Commission ki makhada 2014 link khiba college ni masi tonganba college nate College of Science ki manung da leiba college amani specially vocational course me amalaiba aduna course taruk leiba ki manung da ayam ne am pamna Mass Communication and Multimedia Ma'am MCMT hadana sahi ohumgi course ama laiba aduna maram uduna asigumba World Television Day ase pangthoktana college se lakpani akoi mesen television asi thadok yadro poramani masi communication information the entertainment bi badana tana tongan ba scientific ki pot mayam ama hero sing da kana banina masi pangthokpum thokpra haina pangthok sabani Thauramadu da sarukya akiba Impact News ki editor Raj Nongthongbam na television gi matang asi lakpada kumja English amaga chamapan ga marfu nithoy amasung kumja English amaga chamapan ga marfu mari asi yamna maruoi ba sarukama oirakhi kumja English amaga chamapan ga marfu nithoy gi mamangda India da television lairamba mafam asi city taret khaktamak oirami kumja English amaga chamapan ga hungfutara mangada site ki khuthangda television asi India da experiment tawki maduda khungang sing da chatlaga television asi yenghalaba matung yengliba sing aduna television dagi kari expect tawi loina na kari feedback pira I haibasini masida television experiment asi mai pak padagi television asi black white oirambadagi kumja English amaga chamapan ga marfuni thoigi matung da India da television asi color olakpada natana laibak sin bathungna sandokpa horakhi haikhi chakholakpagi matung ina television da sandokliba program kaya asi internet ki thangda mobile amasung anoba smart TV singda yengba fangle adubu television na piriba kanaba kaya asi khangna sizinaba amasung yengba ki tangai fadaba ngasi su adumak leiri haike thauramadu da taramanga suba Manipur State Film Award 2023 da Best Special Effect Award fanglaba KHI Somani amasung Manipur State Bharat Scouts and Guides the Governor Award fanglaba Michelle Bu taramna oktuna ikai khumnaba utki 1982 की मामला इंडिया की सिटी तरह खत्म है टेलीविजन ले रही है तो साइड 1975 तक में मधु की खुदांगा टेलीविजन एक्सपेंड तो है इंडिया तुम सिंह चला चला टेलीविजन यहाँ लगा मकोई टेलीविजन में करी एक्सपेक्ट तो ये कोई रिपीट प्रोग्राम से मकोई ना करी फीडबैक करेगा जब मसी मेजर तो क्योंकि रिसर्च वर्क है बता है साइट एंड SITE 1975-76 है मैं तो अपना टेलीविजन की एक्सपेरिमेंट से इंडिया तो होगा माई पाल को देखी 1982 से कोई टीवी से ब्लैक एंड व्हाइट और हम देखी कलर और पर खत्म तना इंडिया पुमदा टीवी से संतोपा हो रहे हैं अतुंग अभी मनुष्य कह रहा था 1982 से कोई की सैटेलाइट से नवा हो रहे हैं इंडिया की इनसाइड 1A ये कुछ हांगदा इंडिया पुमदा टेलीविजन दूरदर्शन से जो होमंगा मखरे